Impact News bu yang biri bapum namapu taram nokcheri. Impact News ki discussion 360-degree analysis of news and events Manung Hutna da ningtho khongjam sabitana yang biri bapum namku taram nokcheri. Ngasi asi ningon chakauba numit ni Manipur gidi lamba laitana mipum khuding manraw nungai na khoi harau tayamna pangthok jaba kumai ni ngasi khoina khana neina jagadori basi ningon chakobagi maramdani ngasi khana neina basi gi mangoina na Manipur gi ningol pumna makpu Impact News gi maikei dagi harok tayam bagi paujen pizari aduga ngasi gi khoi gi guest hoina lebiri basi aigi hek yette lingsin biri basi na social scientist Dr. Dhanabir Laishram. Samita, thank you. Dhanabir Laishram bu taram nokse. Thank you for coming. Aduga khwagi mataida phambiri basina Women Action for Development ki Secretary Sobita Mangsatabam Sobita bu taram nokse. Thank you for being on the show. Hojiksi ngasi siningon chako bagi aduga Diwali gi pong sana mayam na khanaba aduga mayamna khongak iba train haiba tare ningon chawpagi sigi matangda ahlaman mayamna apaphatasi yam nei nei adaida aina ihan hana akoigi social scientist ama oina akoigi samaj sida olak liba train sibu akoigi study tawbiri ba hai tare sidai sida akoigi on ba haiba sidi adum on leidorabani karina haida samaj ama haiba sidi evolving chakhola iba aduga on dragadi akoise adum rigid oina leigadoraba adu logadi aina hainingi bisi akoigi ningon chakauba sida mayamna changing face hagera changing trend hagera sida la ibasi akoigi olak liba mayam sigi manifestation uthurakpani haina haibada kari haiman bathoi yam sumi samita tasengmadi akoigi chakauba siko yam maru oiba akoigi achauba kumai mani masigi lamba lai suming sahibido yam maru risi su akoigi say kudamoina saku busi singmi ningona singmi mabung ko ni say pakhang bagi mai nupi laisna si poriton gi masan nupi ni ko poriton jina ahan no khun tholak pasida mana thajab cheng poriton chahaw ni aming nei lafoi omport kai na khoi lai daga mayam sing si loi na mana thabasi pakhang mada pijanaba sumpirak pasida pakhang mona pendana ma sang tang kauji na machan pi laisna na kaugiba ningthono kaubunina akoiba praja mayam ju matung ingiba adai sang naina sum lakhibo ko ada chanabi jona ada mabung jingsina magi machan gi mayum da sakcha chapasi mayum du lab lamna leina kande chalhodaba adugi nuai tabju leitubadagi Sandakiti Maharaj ki matamda mabungna masanji mu kauhiba ada ningthoni na mayung khudingi zatpasu yadaba admaya lakhiyo posida now laidi akhoi gi khunai sida chingtam ani ki ngasi cleavage leitana ba common socialization oibasing si festival jina ju yam asob mai role ama loiba significance ma yam song lei ada tami ngakta na masi khanguraga singna khangidaba singna jakhoi khangan gidaba khangna civil society organization yamna sako baga lai sigi yam tonga lei ada yamna nuai dei di sigi manungi tangrba posi khudamoina matam amada kharai thongan lanjada bi chanurai si ahalamanjina phamenda phamaga warak wate maga punsigi hoina chatpaji kusilei janteba aidi mana sahi mada chatpa soidra phangani khamna sako uni mi aduna sak thong na chegap sina lebak ta chinga numit para ine hayeng ni ga jinga se hing tumbu ya janate nongeng anbaga masidagi ta phiron set pachawa phajaba leite pochai puba pudab leite koi na unna gedra mabung mapadi manat phamdana oina jadana wari sajadana chaningo mathen chajaru ni ga khallaga hekta sakhiba duneba lakhiba sina hojik sina anobo trend sida modernization gi pochida ayam nupi sing mapan tholakre ko office ke thabak to yaure ade yumdi mapan tholak thabak to yaure chaningo matonda mapam na sange mama sak samin nare sara wala phong tumina busu yaure nukti gi smai sum leramina yumda sangmagi thain gi atang potu di mangre aduna ngasi di kai dorage da akoi gi kumai numit sida hidana boina tijeta leitengda ngasai gi chatpa chataba dudi tongan ge hoi periphery da kaida hojiki hai si matang da haije gi
ongak olakpagi matung ina hidana dabdi leitre manipur sida luhong bada hairo sorap ta hairo sosti da na hut pada khudi mak si hidana ba ngak ta ne ba ada hidana ba sigi afaba su lei phata ba su lei competition ni adai da akhoi gi ari ba mina tawba ngam da bado a tawba ngam bado leita ba mina tawba dugi matung ilapa side hotna bisde problem ne ba sigi nungai ta badu ne ba adai da akhoi gi nupi gi marak ta su yamne involve tawna hoji hoji yamne actively tawbiri ba sobitana sigi matang sida ola iba ningon sa ko wi matang da ola iba train se sida di kari haina masi kamana explain tawni mamangai da koina angang oiringi da koi mana jakoba chatpa degi koi ge ga boktuna jakoba ga chatpa sai sida koina dum matung ile e matam du da koi ngasai asida kainom tam mari amta thaloge masida fauri base nupina phawga nupana phawga se khadi khenaram dong mane yam thina khena bajane ada ngasai gi awon ba mayam se tamna su fazana haibi gre aduga hojik leiriba khoi gi akhoi gi nupi ningon singchina mapam da zatpa kansida ngasai tamuna haibdu maina sahi mongda amuk lak pase masi ngai bada yamna wa ba yamna harau ba degi isa khakta sunatana ko nupi singnatana angang singchi gi harau bo nungai ba degi sanari ba dialogue singchi yamna kano yam phajaba yam nungsiba pot ngaktane dubu hojiki awon ba lakpa sai sida khoi gi kano sida lakre maroina magi kano se dakina gi pot hai tare ko sigi pubagi matang amasung adege somdege khoida khudol ibung ipana tamakpa sigi pot sida chauba hongba si sina dum maroina manipur si adum laira bana hena namba aidi mayam si daily wagers oiba degi farmers sing longmi mayam amna hena chu laira bana hen banina haijage ko akhoi gi pau do boda su na hawai gi ahlaman mayam si unadana hongna iba sida lowi ko ada haiba sida sida aigi se yamna subjective oina yeng bani ti yam objective oina yeng jabani ko ola ibani na matam du da leram da poche hujik leireba matam amada yum amada gari tong ba haiba si leram de aduna hanjing duna akhoi tong ate noi tong haide ya pon te ba aduna anova pot production makhan akhoi da pura ekei mi sing ya pam ba su helapane ba aduna masina khenab dis wedan dila ane ba adugi portunai na haizening is adubu ngasai gi awon ba hong ba lai hairagas aigi income mama yengwa masuda ka tai aigi ai income hai tare duga expenditure ga sana daba mabung paduna rikso tawraga leiraga ai somna kana tv hapo hairaga di mabung du suicide tawning ba phawba kodam moina haye hojiti manipur sa leise diwali sima culture moina tawgre ko hayeng masan nupi gi pot leidoi ba nga leidori ba to somda diwali thadokhi begi problem me amam nupi na su thengnei ba ko si sina yam manung hanjana haira kandan aduga hana leiram begi mong duga hojika khenabadi awon ba lakpa globalization gi safu hai ta adugi oiba su leijare adugi mathak ta hoji lai ba potsi khoi adum matau tambagi adagi tawdaba yade haibegi potsi lakpa kansida adum maroina lairaba singdadi yamna wabadu oi hanadi dum kainom charam chaminaraga iwongi pot ama tamaga just nungsinabadune ba adugi kari hani mabunga machanga nungsinab aduga amana hanadi koigi joint family system leiringai matamdadi machanji mayum pangi matamda mabung upasingji punna chaminabagi potsi nungsinaba sileba haidi pisak pi ngai degi chendana songdana pukhamamda chaminaramba myamse haujiki trend sida se koigi nuclear family se lakpadegi handak chahina ibung hangi mathang chahina ibung atombagi na lakpasda koije tokai pali taina gramina nungsinaba dumadi hoi mayangi miyengda ningon chako ba haibasi am nungsinaba mabung upa nungsinabagi mari ne adubo ayamba akoi lekai amada yum tarada yengkanda adasi matangsta ina hamningi se akoi aise machanupi amani ibung du leite khambadu aina sipir u haina haibasi aduni haise ai tasengna de ai personally thengna dri mayam na haibadi tare ada machanupi du na hairaga su mabung natraga khogi apupaduna bu adu hairidu madeida support pibagi sibu sidi yaribra siwa sidi potudane aduda ai tang haijege asaigi hojik saina tabada odi nupi myanga kano kare hani isu myam se naina banina handak ti tulu hapo haigre ko moi masen wari sanabdani ko haisi mama padu longmini adi mabung kano padu su just mabung amakhak tang leiba aduga mana kare hani tho iba sensi mana kai geno daily wager ni ko dusu adi masan amana mo freeze hapo sine
ꯆꯠꯂꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯂꯥꯛꯑꯣꯏ ꯍꯥꯏ ꯑꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯃꯕꯨꯡꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯑꯗꯨꯗꯒꯤ ꯄꯩꯁꯥꯁꯦ ꯃꯊꯪ ꯑꯃꯗꯒꯤ ꯄꯨꯅꯤ ꯀꯣꯏꯔꯥꯛ ꯂꯥꯛꯀꯥꯟꯗ ꯏꯟꯗꯦꯞ ꯑꯣꯏꯍꯧꯕ ꯑꯗꯨꯅꯁꯨ ꯂꯥꯏꯔꯕꯁꯦ ꯀꯔꯤ ꯃꯇꯧ ꯇꯝꯕ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯆꯟꯅꯨꯄꯤꯁꯤꯡꯗꯨꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯂꯩꯍꯧꯔꯤꯕꯗꯨ ꯐꯤꯕꯝ ꯌꯦꯡꯗꯅ ꯍꯦꯛꯇ ꯍꯥꯏꯕꯁꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯒ ꯑꯉꯝ ꯄꯨꯊꯣꯛꯑꯒ ꯆꯥꯃꯤꯟꯅꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯩꯁꯤꯗ ꯑꯩꯈꯣꯏꯁꯦ ꯌꯦꯡꯕ ꯑꯃ ꯆꯪꯉꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯝ ꯋꯥꯒꯅꯤ ꯑꯗ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁꯇ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯥꯙꯅꯕꯤꯅ ꯀꯔꯤ ꯍꯥꯏꯅ ꯈꯟꯕꯤꯒꯦ ꯁꯤ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯁꯃꯤꯇꯥ ꯑꯩꯅ ꯁꯤ ꯊꯝꯅꯤꯡꯕꯗꯤꯀꯣ ꯉꯁꯥꯏ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯃꯥꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯇꯝꯁꯤꯒꯤ ꯇ꯭ꯔꯦꯟꯁꯤꯗꯗꯤ ꯌꯨꯝꯒꯤ ꯃꯊꯧ ꯇꯥꯕꯁꯤꯗꯤ ꯌꯥꯝ ꯇꯣꯡꯉꯥꯜꯂꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯅ ꯑꯇꯣꯞꯄ ꯃꯇꯝꯗ ꯃꯕꯨꯡꯗꯒꯤ ꯃꯇꯦꯡ ꯇꯧꯔꯒ ꯂꯧꯅꯔꯁꯨꯀꯣ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯁꯦ ꯉꯁꯤꯁꯦ ꯅꯨꯄꯤ ꯂꯥꯛ 3ꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯆꯠꯂꯦ ꯈꯜꯂꯁꯦ ꯄꯨꯔꯤꯕꯗꯨꯁꯨ ꯃꯄꯥꯟꯒꯤ ꯄꯣꯠꯀꯣ ꯁꯦꯝꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯀꯣ ꯑꯗꯒꯤꯗꯤ ꯒꯨꯂꯥ ꯀꯧꯇꯥ ꯀꯩꯀꯩ ꯌꯥꯝ ꯄꯨꯔꯦꯀꯣ ꯍꯜꯂꯛꯄꯗ ꯑꯃꯨꯛ ꯃꯕꯨꯡꯁꯤꯡꯁꯤꯅ ꯄꯤꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯄꯣꯠ ꯉꯥꯛꯇꯀꯣ ꯑꯗꯨꯅ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯗꯤꯋꯥꯂꯤꯅꯦ ꯆꯥꯛꯀꯧꯕꯅꯦ ꯁꯤꯗ ꯆꯤꯅꯥꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤ ꯌꯥꯝꯈ꯭ꯔꯦꯕ ꯃꯄꯥꯟꯗ ꯂꯣꯏ ꯆꯠꯈ꯭ꯔꯦꯕ ꯃꯩ ꯀꯥꯞꯄꯤꯁꯤꯁꯨ ꯆꯤꯅꯥꯒꯤꯅꯤ ꯕꯣꯝꯕꯨꯂꯥ ꯊꯥꯏꯁꯤꯁꯨ ꯆꯤꯅꯥꯒꯤꯅꯤ ꯑꯗꯩ ꯍꯣꯔꯦꯟ ꯄꯣꯠ ꯆꯩ ꯄꯨꯔꯤ ꯃꯌꯥꯝꯗꯨꯁꯨ ꯆꯤꯅꯥꯒꯤ ꯉꯥꯛꯇꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯅꯨꯃꯤꯠꯁꯤꯃꯗꯤ ꯊꯥꯏꯅ ꯃꯇꯝ ꯑꯃꯗꯗꯤ ꯆꯥꯛꯀꯧꯕꯁꯤ ꯊꯥ ꯃꯈꯥꯏꯃꯨꯛꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯀꯣꯟ ꯁꯥꯕꯒꯤ ꯃꯈꯣꯟꯁꯤ ꯍꯦꯛꯇ ꯃꯪꯒꯣꯂꯥꯔꯇꯤꯗꯒꯤ ꯁꯥꯕ ꯍꯧꯔꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯀꯣꯟꯁꯨ ꯂꯩꯅꯗ꯭ꯔꯦ ꯀꯣꯟꯁꯨ ꯂꯩꯅꯗ꯭ꯔꯦ ꯑꯗ ꯑꯔꯩꯕ ꯈꯔꯁꯨ ꯂꯩꯅꯗ꯭ꯔꯦꯀꯣ ꯐꯤꯔꯣꯟꯁꯦ ꯐꯤꯔꯣꯟꯒ ꯇꯧꯅꯔꯝꯕꯁꯤꯅ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯗ ꯂꯩ ꯑꯗꯩ ꯄꯨꯕꯗ ꯀꯣꯝꯂꯥ ꯂꯐꯣꯏ ꯑꯗꯩ ꯀꯕꯣꯛ ꯍꯩꯕꯣꯛ ꯄꯨꯕꯁꯤꯅ ꯑꯃꯨꯛ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯗ ꯂꯩꯍꯧꯏꯀꯣ ꯉꯁꯤꯅ ꯍꯧꯕꯗ ꯂꯣꯏꯐꯥꯎꯁꯤ ꯃꯄꯥꯟꯒꯤ ꯄꯣꯠ ꯄꯨꯔꯛꯄ ꯃꯄꯥꯟꯒꯤ ꯄꯣꯠ ꯄꯤꯈꯤꯕ ꯑꯗꯨꯅ ꯅꯣꯡꯃꯁꯤꯗ ꯌꯨꯝ ꯑꯃꯗ ꯌꯥꯝꯗꯕꯗ 3,000-4,000ꯗꯤ ꯆꯥꯗꯤꯡ ꯇꯧꯗꯣꯏꯅꯦꯕ ꯑꯗ ꯌꯨꯝ ꯂꯥꯛ 3ꯗ 4,000-4,000 ꯄꯥꯕꯤꯌꯣꯕ ꯑꯗꯨꯝ ꯌꯥꯝꯅ ꯃꯄꯥꯗ ꯂꯣꯏ ꯐꯦꯟ ꯑꯥꯎꯠ ꯇꯧꯗꯣꯏꯅꯦꯕ ꯑꯁꯤꯒꯨꯝꯕꯁꯦ ꯂꯧꯁꯤꯡ ꯇꯥꯃꯤꯟꯅꯕ ꯑꯃꯗꯤ ꯆꯪꯉꯤ ꯃꯔꯝꯗꯤ ꯐꯤꯕꯝ ꯐꯠꯇꯕ ꯏꯀꯣꯅꯣꯃꯤ ꯐꯠꯇꯕ ꯂꯝꯅꯤꯅꯀꯣ ꯃꯁꯤ ꯈꯤꯇꯪ ꯇꯦꯞ ꯇꯧꯕꯗꯗ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅ ꯗꯔꯀꯥꯔ ꯂꯩꯕꯗꯨꯗꯤ ꯍꯣꯏ ꯐ꯭ꯔꯤꯖ ꯂꯩꯕ ꯗꯔꯀꯥꯔ ꯂꯩ ꯑꯃ ꯂꯩꯕꯗꯨꯗꯤ ꯑꯩꯅ ꯃꯇꯝ ꯑꯇꯣꯞꯄꯗ ꯁꯦ ꯑꯩ ꯏꯕꯨꯡ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯎ ꯁꯤ ꯇꯧꯕꯤꯌꯨ ꯀꯥꯏꯅ ꯑꯇꯣꯞꯄꯗ ꯍꯥꯏꯕ ꯌꯥꯗꯅ ꯑꯗꯨꯒ ꯆꯥꯛꯀꯧꯕꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯌꯥꯝ ꯁꯦꯡꯅ ꯊꯥꯏꯅꯒꯤ ꯇꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯃꯦꯟ ꯇꯥꯅ ꯇꯧꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯉꯁꯥꯏꯒꯤ ꯄꯨꯕ ꯃꯇꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯊꯥꯏꯅ ꯄꯨꯔꯝꯃꯤꯕ ꯀꯕꯣꯛ ꯂꯐꯣꯏ ꯁꯤꯗꯩꯗꯗꯤ ꯀꯕꯣꯛ ꯂꯨꯄꯥ 100 ꯂꯩꯔꯨꯕꯗ ꯌꯥꯝꯃꯦꯕ ꯃꯕꯨꯡ 10 ꯑꯣꯏꯔꯁꯨ ꯈꯥꯏꯗꯣꯛꯈ꯭ꯔꯀꯥꯟꯗꯨꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯌꯥꯝꯃꯔꯣꯏꯕ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯕꯣꯛꯁꯤꯡ ꯆꯠꯄ ꯀꯥꯟꯗ ꯀꯕꯣꯛ ꯄꯨꯕꯁꯦ ꯆꯥꯛ ꯉꯥꯏꯔꯤꯉꯩ ꯃꯇꯝꯗ ꯀꯕꯣꯛꯇꯨꯒ ꯂꯐꯣꯏ ꯃꯆꯦꯜꯂꯪꯒ ꯇꯧꯔꯒ ꯆꯥꯈꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯍꯥꯞꯄꯦ ꯑꯗꯩ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯕꯣꯛꯇꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡ ꯂꯩꯗꯅꯀꯣ ꯁꯥꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯏꯟꯀꯝꯗꯣ ꯂꯥꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛꯇꯤ ꯄꯨꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯠꯈ꯭ꯔꯕꯅꯦꯕ ꯑꯊꯨꯝ ꯃꯍꯥꯎꯁꯦ ꯖꯥꯠ ꯃꯌꯥꯝ ꯃꯄꯥꯟꯗꯩ ꯂꯥꯛꯄ ꯑꯗꯨꯕꯨꯅꯦ ꯁꯃꯤꯇꯥ ꯑꯐꯕ ꯄꯣꯠꯈꯔ ꯌꯥꯎꯔꯛꯏ ꯑꯐꯕ ꯄꯣꯠ ꯈꯔ ꯌꯥꯎꯔꯛꯏꯗꯤ ꯌꯥꯝꯅ ꯅꯨꯃꯤꯠ 6-7 ꯋꯥꯠꯂꯤꯉꯩꯗ ꯑꯩ ꯍꯥꯏꯐꯦꯠ ꯁ꯭ꯇꯗꯤ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯉꯥꯔꯤ ꯄꯨꯕ ꯑꯗꯒꯤꯗꯤ ꯍꯋꯥꯏ ꯄꯨꯕ ꯁꯔꯞꯀꯨꯝꯕ ꯐꯤ ꯁꯨꯅꯕ ꯊꯥꯎ ꯉꯧꯅꯕ ꯌꯨꯝꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯆꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯗꯔꯀꯥꯔ ꯂꯩꯕꯁꯤ ꯏꯚꯟ ꯁꯥꯄꯣꯟꯐꯧ ꯌꯥꯎꯅꯀꯣ ꯂꯣꯏꯅꯃꯛ ꯌꯥꯝ ꯍꯦꯟꯅ ꯃꯗꯨꯅ 50%ꯒꯤ ꯑꯣꯏꯔ ꯄꯨꯔꯛꯄ ꯌꯥꯎꯔꯤꯕ ꯑꯗꯨꯗꯤ ꯃꯄꯥꯟꯒꯤ ꯑꯣꯏꯖꯔꯁꯨ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅ ꯉꯁꯤ ꯆꯠꯈꯤꯕ ꯄꯩꯁꯥꯁꯦ ꯑꯩꯒꯤ ꯊꯥ ꯑꯃꯨꯛꯀꯤ ꯌꯨꯝꯒꯤ ꯆꯥꯗꯤꯡ ꯑꯣꯏꯒꯗꯕ ꯄꯣꯠꯁꯤꯡꯗꯨ ꯃꯣꯏꯅ ꯄꯨꯔꯛꯄꯗꯨꯅ ꯁꯦꯞ ꯇꯧꯔꯛꯄꯒꯤ ꯈꯔ ꯌꯥꯎꯔꯤꯌꯦ ꯑꯐꯕ ꯑꯗꯒꯤꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯒꯨꯠꯂꯥ ꯅꯨꯡꯂꯥ ꯑꯊꯨꯝ ꯃꯍꯥꯎ ꯇꯧꯕꯁꯤ ꯊꯥꯏꯅ ꯍꯣꯇꯦꯜ ꯑꯆꯧꯕꯁꯤꯗ ꯏꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯆꯥꯛꯁꯪ ꯆꯥꯛꯁꯪꯒꯤ ꯇꯧꯔꯤꯁꯤꯡꯁꯤꯅ ꯃꯣꯏꯅ ꯐꯖꯅ ꯈꯟꯗꯣꯛꯑꯒ ꯐꯖꯅ ꯍꯧꯔꯒ ꯃꯣꯏꯅ ꯑꯃꯨꯛ ꯌꯣꯜꯂꯛꯄꯀꯣ ꯂꯣꯀꯦꯜ ꯄ꯭ꯔꯗꯛ ꯑꯣꯏꯅ ꯑꯗꯨꯗꯤ ꯑꯃꯨꯛ ꯄꯩꯁꯥꯗꯨ ꯑꯃꯨꯛ ꯃꯣꯏꯗ ꯂꯩꯍꯧꯏꯗꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯌꯥꯝꯁꯤꯁꯨ ꯈꯔ ꯇꯛꯈꯜꯂꯤꯕ ꯀꯩꯗꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥꯁꯤ ꯂꯩꯒꯗꯒꯦꯅ ꯇꯨꯡꯍꯧꯁꯤꯒꯦꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯒꯗꯤ ꯈꯔ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯄꯣꯠ ꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯒꯨꯝꯕꯁꯦ ꯑꯗꯣ ꯃꯁꯤ ꯀꯣꯛ ꯈꯔ ꯁꯥꯟꯅꯕ ꯅꯤꯉꯣꯜꯅ ꯍꯧꯔꯛꯏꯅꯦꯕ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯂꯣꯏ ꯆꯠꯈꯤꯗꯧꯕ ꯃꯌꯥꯝꯗꯣ ꯀꯥꯟꯅꯗꯕꯗ ꯍꯣꯏ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯆꯥꯄꯣꯠꯇꯨ ꯑꯊꯨꯝ ꯃꯍꯥꯎ ꯀꯩꯀꯩ ꯃꯌꯥꯝ ꯄꯨꯔꯛꯄꯗꯨ ꯑꯗꯨم ꯀꯅꯥꯁꯨ ꯆꯥꯔꯣꯏꯗꯅ ꯍꯦꯛ ꯂꯥꯛꯄꯗ ꯉꯥꯛꯇꯪ ꯆꯥꯔꯝꯕꯩ ꯋꯥꯅꯤ ꯑꯗꯩ ꯒꯨꯂꯥꯒꯗꯣ ꯂꯣꯏ ꯃꯥꯡꯉꯅꯤ ꯑꯗꯩ ꯁꯦꯝꯗꯨꯁꯨ ꯚꯥꯔꯤ ꯌꯥꯝꯃꯅꯤꯀꯣ ꯑꯗꯩꯗꯤ ꯅꯣꯡꯃꯗ ꯁꯦꯝ 10 ꯆꯥ ꯌꯥꯄꯣꯟꯇꯦ ꯑꯃꯈꯛꯇꯅꯤ ꯆꯥꯗꯣꯏꯁꯦ ꯑꯩꯈꯣꯏꯗ ꯗꯔꯀꯥꯔ ꯂꯩꯔꯤꯁꯤ ꯅꯨꯃꯤꯠ 10ꯃꯨꯛꯇꯅꯦꯕ ꯑꯗ ꯂꯣꯏ ꯃꯥꯡꯉꯅꯤ ꯑꯗ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯄꯨꯔꯛꯈ꯭ꯔꯗꯤ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝ ꯄꯨꯅꯕ ꯌꯥꯎꯔꯦꯕ ꯕꯦꯁꯣꯟ ꯑꯗꯒꯤ ꯍꯋꯥꯏ ꯏꯃꯨꯡꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯐꯕꯇ ꯅꯩꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯕ꯭ꯔꯦꯛ ꯑꯝꯇ ꯂꯧꯖꯒꯦ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯕꯨ ꯌꯦꯡꯗꯨꯅ ꯂꯩꯕꯤꯌꯨ
Welcome back after the break. ꯑꯩꯈꯣꯏꯒꯤ ꯙꯅꯕꯤ ꯂꯥꯏꯁ꯭ꯔꯝꯁꯨ ꯑꯗꯨꯒ ꯁꯣꯕꯤꯇꯥꯁꯨ ꯌꯨꯝꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯤꯔꯝꯒꯅꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯗꯣ ꯑꯣꯖꯥ ꯙꯅꯕꯤꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯣ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯔꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯔꯤ ꯏꯟ ꯗ ꯁꯦꯟꯁ ꯗꯦꯠ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯤꯡꯁꯤꯗ ꯄꯤꯅꯕ ꯐꯅꯦꯛꯀꯨꯝꯕ ꯐꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯁꯥꯏ ꯌꯨꯝꯗ ꯁꯥꯔꯒ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯆꯟ ꯃꯌꯥꯝ ꯏꯆꯥꯒ ꯂꯥꯛꯄꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯁꯥꯕ ꯐꯅꯦꯛ ꯐꯤ ꯃꯇꯦꯛ ꯂꯣꯏ ꯄꯤ ꯑꯗ ꯐꯅꯦꯛꯁꯤ ꯃꯌꯨꯡ ꯑꯃ ꯀꯥꯔꯒ ꯃꯐꯦꯟꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯐꯦꯜꯂꯒ ꯃꯆꯨ ꯑꯣꯟꯕ ꯌꯥꯏꯕ ꯈꯦꯠꯅꯍꯟꯕ ꯑꯗꯨ ꯃꯣꯏꯗ ꯉꯁꯤ ꯄꯤꯕꯁꯤ ꯐꯅꯦꯛ ꯑꯍꯨꯝꯅꯦ ꯐꯤ ꯑꯆꯧꯕ ꯑꯃꯅ ꯄꯤ ꯑꯗꯨꯒ ꯆꯥꯅꯕꯁꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯁꯦ ꯑꯌꯥꯝꯕ ꯍꯧꯖꯤꯛꯀꯤ ꯑꯗꯨꯗ ꯄꯨꯔꯛꯑꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯆꯥꯅꯕꯁꯦ ꯑꯩꯒꯤ ꯍꯦꯛ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯍꯧꯖꯤꯛꯇꯤ ꯆꯠꯇ꯭ꯔꯦ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯆꯥ ꯑꯊꯛ ꯄꯨꯕꯁꯦ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯃꯁꯤ ꯑꯩꯅ ꯉꯜꯂꯤꯉꯩꯗ ꯈꯜꯂꯛꯏꯁꯦ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯂꯩꯍꯧꯒꯗꯒꯦꯁꯦ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯒꯤ ꯄꯣꯠ ꯂꯩꯕꯁꯦ ꯃꯟꯖꯨꯅꯈ꯭ꯔꯕ ꯃꯣꯏꯒꯤ ꯁꯦꯡꯒꯥꯎꯁꯤꯗ ꯄꯩꯁꯥꯁꯤ ꯌꯥꯝ ꯍꯥꯞꯄꯒꯤ ꯀꯪꯂꯤ ꯇꯧꯕ ꯆꯤꯝꯕꯥꯜꯅ ꯅꯣꯛꯄꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯗ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯗꯒꯤ ꯂꯩꯔ ꯇꯧꯈꯤꯕꯁꯦ ꯃꯣꯏꯁꯨ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯖꯩꯑꯕ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕꯒꯤꯅꯦꯅ ꯑꯗ ꯁꯤꯠꯇꯗꯅꯒ ꯂꯩꯍꯧꯕꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯗꯅ ꯍꯧꯖꯤꯛꯇꯤ ꯂꯧꯁꯤꯡ ꯈꯔ ꯇꯥꯕ ꯀꯥꯡꯕꯨꯗꯤ ꯑꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯄꯨꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯁ꯭ꯋꯤꯠꯁꯤꯁꯨ ꯃꯈꯜ ꯌꯥꯝ ꯌꯥꯝꯃꯦꯕ ꯌꯥꯝ ꯍꯥꯎꯕꯁꯨ ꯌꯥꯎꯔꯤꯕ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯅꯁꯨ ꯌꯣꯜꯂꯦꯕ ꯄꯣꯂꯤꯊꯤꯟꯗ ꯌꯣꯝꯕ ꯈꯣꯠꯄ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯊꯖꯩ ꯑꯩꯈꯣꯏꯒꯤꯅ ꯑꯩ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯈꯤꯗꯕꯒ ꯆꯥꯛꯀꯧꯕꯁꯨ ꯆꯠꯇ꯭ꯔꯦ ꯑꯗꯨ ꯌꯨꯝꯗꯁꯨ ꯑꯩ ꯅꯨꯄꯥꯅ ꯑꯇꯩ ꯀꯧꯁꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯗꯨꯒꯤ ꯑꯩꯈꯣꯏ ꯈꯨꯔꯥꯗꯨꯒꯤ ꯀꯩꯅꯣꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯔꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯆꯥꯛ ꯀꯧꯕꯒꯤꯗ ꯃꯥꯁꯤ ꯂꯥꯛꯑꯣꯏꯅ ꯆꯠꯂꯦ ꯆꯠꯄꯁꯤꯗ ꯑꯩꯅ ꯃꯆꯥꯅꯨꯄꯤꯗꯨ ꯂꯨꯍꯣꯡꯈꯤꯕ ꯆꯍꯤ 2ꯃꯨꯛꯇ ꯉꯥꯏꯔꯤꯀꯣ ꯑꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯅ ꯁꯥꯕ ꯀꯧꯅꯥꯒꯤ ꯕꯦꯒ ꯐꯖꯕꯗꯣ ꯌꯥꯝꯗꯤ ꯇꯥꯡꯕꯗꯤ ꯅꯠꯇꯕ ꯑꯗꯣ ꯍꯦꯛ ꯎꯕꯗꯗꯤ ꯄꯣꯠꯁꯦ ꯌꯥꯝ ꯆꯥꯎꯅ ꯐꯖꯅ ꯑꯩꯅ ꯎꯖꯕꯅꯤꯀꯣ ꯅꯪ ꯁꯤ ꯄꯤꯔꯝꯃꯣ ꯆꯦꯆꯦꯒꯤꯅ ꯄꯤ ꯀꯥꯟꯗ ꯆꯦꯆꯦꯗꯨ ꯌꯥꯝ ꯍꯔꯥꯎꯍꯧꯋꯤ ꯕꯦꯒꯇꯨ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯗꯣ ꯃꯥꯒꯤ ꯗꯈꯤꯅꯥ ꯀꯩꯀꯥ ꯃꯌꯥꯝꯗꯣ ꯍꯥꯞꯄꯒꯁꯨ ꯄꯨꯈꯤꯕ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯒꯤ ꯄꯣꯠꯁꯤ ꯀꯩ ꯂꯩꯒꯦ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡꯁꯤ ꯌꯦꯡꯉꯒ ꯌꯥꯝꯁꯨ ꯇꯥꯡꯗꯕ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯄ꯭ꯔꯥꯏꯁꯇ ꯏꯃꯨꯡꯗꯨꯗꯁꯨ ꯑꯗꯨꯝ ꯍꯦꯛ ꯄꯨꯁꯟꯈꯤꯕꯗ ꯀꯥꯟꯅꯒꯗꯧꯕ ꯄꯣꯠ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯥꯞꯅꯔꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯦ ꯀꯩꯊꯦꯜꯗ ꯂꯥꯛꯄꯁꯦ ꯑꯩ ꯀꯩꯊꯦꯜꯁꯨ ꯑꯦꯁꯦꯁꯃꯦꯟ ꯇꯧꯖꯩꯀꯣ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯃꯌꯥꯝꯗꯒꯤ ꯂꯥꯏꯔꯕꯁꯤꯡꯁꯤꯅ 100-200ꯒꯤ ꯃꯅꯨꯡꯗ ꯐꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯆꯨꯅꯤꯒꯤ ꯇꯥꯏꯞꯁꯦ ꯌꯥꯝꯅ ꯂꯩꯕ ꯏꯅꯥꯛ ꯈꯨꯟꯕꯒꯤꯗꯤ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯦ ꯍꯥꯏꯁꯤꯅ ꯑꯇꯥꯡꯕ ꯇꯧꯔꯒ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯁꯤ ꯗꯤꯁꯀꯁꯟ ꯑꯃꯁꯨ ꯗꯔꯀꯥꯔ ꯇꯥꯏꯌꯦ ꯏꯕꯨꯡꯁꯤꯡꯁꯤꯒ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯁꯤꯒ ꯗꯗꯥ ꯇꯥꯃꯣ ꯅꯪ ꯁꯤ ꯍꯥꯞꯄꯛꯀꯅꯨ ꯍꯦꯟꯅ ꯇꯧꯔꯛꯀꯅꯨ ꯑꯩꯈꯣꯏꯁꯨ ꯂꯧꯔꯣꯏ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅꯩꯌꯦꯕ ꯑꯩꯈꯣꯏ ꯍꯟꯗꯛ ꯆꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯍꯥꯏꯅꯕꯁꯦ ꯏꯆꯝ ꯆꯝꯅ ꯏꯋꯣꯡꯒꯤ ꯐꯅꯦꯛ ꯑꯃ ꯊꯥꯏꯅ ꯏꯟꯅꯐꯤ ꯂꯩꯗꯅꯀꯣ ꯌꯨꯝꯗ ꯂꯩꯕ ꯏꯟꯕ ꯃꯁꯂꯥꯏꯒꯥꯏꯅ ꯇꯧꯕꯗꯣ ꯃꯁꯂꯥꯏꯃꯛ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤ ꯑꯆꯝꯕ ꯑꯃꯗ ꯍꯦꯟꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯂꯧꯔꯣꯏꯅ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯆꯩꯔꯥꯎꯕ ꯄꯨꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯩꯁꯦ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯕ ꯑꯗꯨꯒ ꯅꯣꯏ ꯄꯤꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯇꯩ ꯃꯇꯝꯗ ꯇꯧ ꯑꯗꯨꯒ ꯆꯥꯛꯀꯧꯕꯒ ꯆꯩꯔꯥꯎꯕꯒ ꯁꯤꯗꯩꯗꯗꯤ ꯍꯤꯗꯥꯟꯅꯕꯁꯤ ꯄꯥꯝꯗꯦꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯗꯤꯁꯀꯁꯟ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯁꯤꯅ ꯔꯣꯜ ꯃꯣꯗꯦꯜ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯣꯡꯕ ꯄꯨꯔꯛꯁꯤ ꯍꯥꯏꯇꯥꯔꯗꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤꯗꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯀꯣ ꯋꯥꯟ ꯇꯥꯏꯝꯗꯗꯤ ꯄꯨꯔꯛꯄ ꯉꯝꯃꯣꯏꯕ ꯑꯩ ꯏꯁꯥꯁꯤꯅ ꯏꯅꯤꯁꯤꯌꯦꯇꯤꯞ ꯂꯧꯔꯒ ꯑꯩꯒꯤ ꯏꯃꯨꯡ ꯗꯤꯁꯀꯁꯟ ꯇꯧꯅꯔꯒ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯄ ꯑꯃ ꯆꯪꯉꯦꯕ ꯅꯦꯛꯁ ꯏꯌꯔꯒꯤ ꯆꯥꯛꯀꯧꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯟꯅꯕ ꯍꯧꯕ ꯌꯥꯔꯦꯕ ꯆꯤꯟꯗꯗꯤ ꯑꯗꯨ ꯇꯧꯁꯤ ꯑꯗꯥ ꯇꯧꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯃꯄꯥꯟꯒꯤ ꯄꯣꯠꯅ ꯑꯗꯨ ꯇꯧꯔꯦꯅ ꯁꯨꯝ ꯉꯥꯡꯗꯤ ꯑꯗꯨꯝ ꯉꯥꯡꯕ ꯊꯕꯛ ꯑꯣꯏꯅꯗꯤ ꯍꯧꯗꯣꯛꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯂꯣꯝꯗ ꯑꯣꯏꯅ ꯆꯠꯄꯁꯦ ꯆꯠꯂꯒꯗꯤ ꯃꯊꯪ ꯆꯍꯤꯗ ꯑꯩꯈꯣꯏ ꯍꯣꯡꯗꯣꯛꯄ ꯐꯅꯌꯥꯝ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯀꯩꯅꯣꯝꯃꯇ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯆꯤꯡꯒ ꯇꯝꯒ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯃꯁꯨ ꯂꯩ ꯑꯗꯨꯗ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ 10 ꯍꯦꯜꯂꯞ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯅ ꯄꯨꯜꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯍꯥꯏꯔꯣ ꯀꯕꯨꯏ ꯍꯥꯏꯔꯣ ꯃꯥꯒꯤ ꯃꯁꯥꯒꯤ ꯗ꯭ꯔꯦꯁꯁꯤꯗ ꯁꯦꯠꯂꯒ ꯂꯥꯛꯄꯁꯤꯒꯤ ꯐꯝꯃꯤꯟꯅꯕꯁꯤꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯂꯩ ꯑꯗꯩꯗ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯃꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯀꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯔꯤꯁꯤ ꯀꯌꯥꯝ ꯆꯦꯠꯁꯤꯟꯅꯍꯟꯗꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯇ꯭ꯔꯦꯟꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯒꯦ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯙꯅꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯀꯃꯥꯏꯅ ꯎꯕꯤ? ꯁꯃꯤꯇꯥ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯗ ꯌꯥꯝꯅ ꯂꯥꯟꯈꯤꯕꯁꯦ
ꯑꯩꯈꯣꯏꯒꯤ ꯁꯦ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ 1904 ꯍꯥꯏꯔꯕ ꯃꯩꯇꯩꯒꯤ ꯍꯦꯛ ꯃꯥꯜꯍꯟꯕ ꯌꯥꯎꯕꯗꯤ ꯂꯣꯏ ꯌꯥꯎꯔꯅꯤ ꯑꯗꯩ ꯑꯅꯤꯁꯨꯕ ꯊꯧꯕꯥꯜ ꯂꯥꯟ 1913ꯒꯤꯁꯦ ꯑꯇꯤꯞ ꯆꯥꯎꯕꯅ ꯂꯤꯠ ꯇꯧꯋꯦ ꯄꯥꯡꯒꯟꯕꯀꯣ ꯑꯗꯨꯁꯨ ꯍꯦꯛ ꯎꯍꯟꯗꯕ ꯑꯗꯒꯤ 1917 to 19ꯒꯤ कुकी रेबेलियन जे ngasi कुकी वार ऑफ इंडिपेंडेंस हाइजरसु मागी एक मास्टर ब्रेन जे सिंगा खम सना जाव ने गाजे हाइदबा अरे जादोना की मूवमेंट जे नगा खत के वने उहनबा इराबोट मूवमेंट जे जोता पिन उहनबा नुपिला ना कोन बगी 1939 जो अखोय गाक तो वे मालनबा सुमाइना तौरपसिना अदेगिदि कुमै फियोंग जिजु सिंगी सिनाव सिंगी नगागी वरसु मोय तोंगाना कुकी वरसु तोंगाना अखोय जु तोंगान तौबसिना सोशलाइजेशन जी तोंगान तोंगान सुम तौरपसि कॉमन पॉलिटिकल एक्सप्रेशन लेगन देबा अदुना कॉमन पॉलिटिकल एक्सप्रेशन लेगे हदी कॉमन सोशलाइजेशन तौगदौनी हेदना फेस्टिवल जिंग थाइना निंथौना निंथेम कीर्तन जी सेमबा कांदा निंथेम कीर्तन जी रॉयल फीस नेबा चावलब जान मसिदा फमदो उमफु मरी आइजी खुलाक तंखायन यावने मोय म्याम जी लाक्ट्रदि सिंगी सिनाव जी लाक्ट्रदि निंथौना सिंद्रि नेबा आई सिग्निफिकेंस से अदुगी कॉमन सोशलाइजेशन दु याम चावना रिगेन तौना पुखलंगना अदा सिदा वालाई से अखोय लोइनमकी दायित्वदि लै पॉलिटिशियन सिंगसु लै अदुगा तै सिनफम दा लैरिबा मयाम सिसु लोइनमक लै अदा स्माइना तोंगान तारपसि धर्म खेनरपसिना ने खनबिब्रो मसी धर्म खेनबदा से नगाकुगी धर्म माने दु खनै अखोय गा दिखबु खनद्रि हिंदू धर्म नते पॉलिटिक्स अदना पॉलिटिकल एस्पिरेशन जे कॉमन एस्पिरेशन जे लैगे दि असागी political socialization je punna punna tawum changba chamin thangmina ba adagi di unna ba wari utai samina ba ngasi mak yaw myam duna khangre ba wari se o sako buse sing tam ani gi smai tor pore ga mari gi smai na leram bore kap yawri sing da kap yawri ba mapi ga chadum ta ba yawri ba ado smai sum chandorak padai kona nongmadi se ga ngai jing asi maitei na temple la le adagi di holiday way gre asum commonly la idana ko ana ai sum ganjaba da हौजिकतगी अखोगी करानी 21st सेंचुरी गाइसिदी यामना सेंसिटिव ओरे माइंडसेट सिजु अपडेट तौदबा यादब मतमिना सिदा अखोय म्यामजिना मदुगी कॉमन सोशलाइजेशन पोरगनबा होनबजे एजेंसी म्याम निंगजे लोइनमक दरकार लेबा अदा ख्वाइदगी मरुबा एजेंसी जे अचौ कुमैसिने अदा मसिदा पुलप तौबगी मलाइसी याम बाबा ट्रेन ने खले अदा हौजिकसे मोय कांगलु मयाम स्माइना साकोबजी पिक्सल लैसे होइसि युमदा लनाय ना कोबो होरेबा आई मकिदा ngasi ani yauriba ado स्माइना लोय कौनग्रेबा अदुना थाइना ngai sanaba gaise kanagumana history di distort torga pai habani ngai sanaba yumda saksare ni li ibni kain ngai haba wai ji ngalinge de lerami je aduna symbiotic relationship si hek thadar pa yabna teba aduna masim yam jinga si khoina tasan khomjalakpada kumai sing sina chouba adagi chingi sinaw su atai kumai degi di sako ba di moju yam ti nusiba ke da mai ti ni lo me am ji yori ko adai chingi sinaw lo mai ti ni bi bari yori ada masi kayum kanda sing la pa ni sat pangam da lei ba do moi jina ga mai ti mar ta lei ram ni na sako ba gi test se khang pa phaja ba ji khang pa mai da ko bi ga ni ngai to ba ko ru pa ga yaw ba so thong si ga jana si ga si अदा हुजिक से अखोइगी इम्फाल ताबा कबुई खैदी अखोइगी लोइना तौदना अदैदा अखोइगी डिस्कशन दी याम नुंगारी मतमदी लेसलक्तबसिदा अदा अरोइबदा इना सोबितादा हंजनिंगी से अखोइगी नुपीगी मरक्ता अखोइगी नुपी सी कनोनी अखोइगी करि हाइतारे खरा फिबम सोथना लेरबदा एंगेज तौना थबक तौना लेबीबनिना अखोइगी चाकोबसिगा मरी लेना मोइदा पीबा याबा मेसेज से करिना मखोइदा पीबा याबा मेसेज लाक्ट्रिङैदा अैना अमा थम्जनिङबसि हुजिक ngasi se 2015 si samilana chara hele isi chahi 35 mapung phare ado ma su ningol amani aduga magi mabung mokpa sing adegi akhoi su samilana chak marum chadana khoin harawa ibam da di chatleba adu magi di machi lakpa mabung mokpa sing chamina basi phangdreba aduna samilagi kano se khongjang sida khoina adum bharat sarkar na so dum hanna su yengdre ko aduma amutang di chak पिजबसे चाकोबु यहनबसे खोइ नुपीगी कनो अमोइना खोइना यामना पामजै अदुगा मरोइना अखोइगी मेसेज पिनिंगबसी अकहानि मणिपुरदा हुजिक लैरिबा अखोइगी नुपी सिंग चाकोबुगी मेसेज सि विशिंग हाइता ग्रीटिंग से अखोइ याइतोंग फमदोंग सिंग गवर्नर चीफ मिनिस्टर मयाम अम पिएबा सेरियस नाइना अदो असिददि चटलिबा मयाम दुदनेबा पिरि चटकदौरिबा मदि चटलिबा मयाम सिंग सिदा पिबने अदो मचा हातख्रबा दगी मवा हातपिख्रबा दगी मचा मांगख्रबा सिखिबा मयाम अम लेइदना को सि मयाम सिंग नगारांग नहानगसि
ꯀꯛꯆꯤꯡ ꯂꯣꯝꯗ ꯍꯥꯠꯂꯤꯁꯦ ꯑꯅꯤꯅꯤ ꯍꯥꯃꯩ ꯈꯨꯗꯣꯡꯅ ꯑꯃ ꯌꯥꯜꯂꯦ ꯑꯃꯅ ꯃꯕꯨꯛꯀꯪꯒꯤ ꯊꯥ ꯅꯤꯄꯥꯟꯒꯤꯗꯣ ꯄꯨꯟꯖꯜꯂ ꯍꯥꯠꯇꯣ ꯂꯪꯊꯣꯛꯑꯝꯃꯦꯀꯣ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯃꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯡꯁꯦ ꯑꯗꯨꯝ ꯆꯥꯛ ꯀꯃꯥꯏꯅ ꯀꯧꯔ ꯆꯥꯗꯣꯏꯅꯣ ꯆꯥꯗ꯭ꯔꯕꯅꯦꯕ ꯑꯗꯨ ꯃꯄꯨꯔꯣꯏꯕꯁꯤꯡꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯔꯦꯞꯀꯤ ꯚꯤꯛꯇꯤꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯆꯥꯛꯀꯧꯕꯁꯤꯗ ꯑꯗꯨꯝ ꯌꯥꯎꯗ꯭ꯔꯕꯅꯦ ꯑꯗꯨ ꯃꯣꯏꯒꯤ ꯋꯥꯈꯜ ꯈꯜꯂꯒꯁꯨ ꯑꯩ ꯆꯠꯅꯤꯡꯗꯕꯁꯨ ꯐꯥꯎ ꯍꯟꯗꯛꯄꯨꯗꯤ ꯑꯩ ꯆꯠꯇ꯭ꯔꯦꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯠꯅꯤꯡꯗꯕ ꯐꯥꯎꯋꯦꯕ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖ ꯍꯥꯏꯇꯥꯔꯦꯀꯣ ꯑꯆꯧ ꯑꯁꯥꯡꯁꯤꯡꯁꯤꯅ ꯋꯤꯁ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯂꯩꯇꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤꯁꯨ ꯂꯥꯏꯟ ꯑꯃꯈꯛꯇꯪ ꯍꯥꯞꯄꯤꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯅꯤ ꯈꯪꯗꯦ ꯁꯣꯂꯤꯗꯔꯤꯇꯤ ꯄꯤꯕꯤꯔꯝꯕꯁꯦ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯏꯕ ꯅꯨꯄꯤ ꯍꯥꯠꯂꯤꯕ ꯀ꯭ꯔꯥꯏꯝ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯍꯟꯊꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯆꯥꯛꯀꯧꯕ ꯃꯇꯝꯗ ꯊꯧꯅꯥ ꯐꯅ ꯑꯗꯨꯝ ꯒ꯭ꯔꯤꯇꯤꯡꯁ ꯄꯤꯕꯁꯤ ꯈꯛꯇꯪ ꯅꯠꯇꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯀꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯆꯧ ꯑꯁꯥꯡꯁꯤꯡꯁꯤꯗ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯆꯟ-ꯏꯆꯦꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯁꯃꯥꯖꯗ ꯑꯩꯒꯤ ꯏꯟꯀꯝ ꯌꯦꯡꯗꯅ ꯑꯩꯒꯤ ꯂꯥꯛꯏꯕ ꯄꯩꯁꯥꯗꯨ ꯌꯦꯡꯗꯅ ꯏꯕꯨꯡꯗꯨ ꯀꯌꯥꯝ ꯐꯕ ꯀꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯦ ꯍꯥꯏꯕꯁꯤ ꯁꯨꯌꯦꯡ ꯌꯦꯡꯗꯅ ꯑꯩ ꯍꯦꯛꯇ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯁꯟꯕꯁꯦ ꯇꯧꯁꯟꯒꯨꯝꯁꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯆꯥꯛꯇꯪ ꯆꯥꯖꯒꯦ ꯑꯗꯨꯒ ꯏꯌꯣꯡꯒꯤ ꯈꯪꯗꯦ ꯑꯃꯈꯪ ꯏꯆꯝ ꯆꯝꯕ ꯈꯨꯗꯣꯜ ꯃꯆꯥ ꯅꯨꯡꯁꯤꯅꯕꯗꯣ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯄ ꯑꯗꯨ ꯀꯥꯏꯗꯒꯤ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯇꯧꯁꯜꯂꯨꯔꯕꯅꯤꯅ ꯃꯕꯨꯡꯗꯨꯅ ꯃꯆꯟꯗꯨ ꯅꯨꯡꯁꯤꯕꯗꯤ ꯍꯥꯏꯔꯨꯅꯣꯕ ꯏꯆꯟꯗꯨꯅ ꯑꯗꯨ ꯍꯥꯏꯔꯦꯅ ꯁꯤꯅꯤꯡꯕꯐꯥꯎ ꯐꯥꯎꯔꯀꯥꯟꯗꯨꯗ ꯀꯥꯏ ꯔꯤꯂꯦꯁꯟꯁꯤꯞꯇꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅ ꯈꯨꯗꯣꯜ ꯄꯣꯠꯇꯨꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯕ꯭ꯔꯦꯛ ꯇꯧꯔꯦꯕ ꯀꯥꯏꯍꯜꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯗꯤꯃꯥꯟ ꯇꯧꯒꯨꯝꯁꯤ ꯑꯗꯨꯒ ꯏꯕꯨꯡ ꯏꯄ꯭ꯋꯥꯅꯁꯨ ꯉꯝꯃꯣꯏꯗꯕꯗ ꯌꯦꯁ ꯑꯅ ꯍꯥꯏꯕꯤꯒꯅꯨ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗ ꯗꯤꯁꯀꯁꯟ ꯇꯧꯔꯒ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗꯣ ꯇꯧꯁꯤ ꯑꯗꯨꯒ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯛ ꯀꯧꯕꯤꯒꯅꯨ ꯆꯥꯛꯀꯧꯕꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯦ 10 ꯂꯩꯔꯦꯅ ꯏꯕꯨꯡ 10ꯗꯨꯒ ꯏꯅꯝꯃ 10ꯕꯨꯗꯤ ꯆꯠꯈ꯭ꯔꯅꯤꯗꯅ ꯑꯗꯨꯒ ꯆꯥꯕ ꯍꯟꯗꯛꯅ ꯁꯣꯝ ꯆꯠꯂꯦ ꯑꯩ ꯆꯪꯅꯤꯡꯗꯦꯕ ꯀꯩꯁꯨ ꯐꯅ ꯍꯥꯏꯁꯦ ꯌꯥꯝ ꯆꯪꯅꯤꯡꯗꯦꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯀꯥꯟ ꯅꯨꯡꯉꯥꯏꯕꯗꯣ ꯐꯪꯉꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯀꯥꯟꯁꯤꯗ ꯅꯤꯉꯣꯜ ꯃꯌꯥꯝꯁꯤꯡꯁꯦ ꯌꯥꯝ ꯃꯊꯥ ꯁꯥꯏ ꯀꯗꯣꯝꯗ ꯆꯪꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯩ ꯃꯥꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯩꯇꯅꯕ ꯃꯕꯨꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯧꯄ꯭ꯋꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯙꯅꯕꯤꯔꯅ ꯀꯔꯝꯕ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯆꯤꯡ ꯇꯝꯒꯤ ꯍꯥꯏꯔꯒꯅ ꯍꯟꯗꯛꯀꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩꯅ ꯑꯩꯁꯨ ꯉꯁꯤ ꯌꯥꯎꯖꯔꯨꯏꯀꯣ ꯑꯗꯨꯅ ꯌꯥꯝ ꯆꯥꯛꯀꯧꯕꯁꯤꯃꯛꯁꯦ ꯊꯥꯏꯅꯗꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯇꯧꯔꯒ ꯆꯥꯛꯀꯧꯕ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯂꯩꯔꯝꯃꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯁꯄꯔꯁ ꯑꯣꯏꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯌꯥꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝ ꯑꯃ ꯑꯣꯏꯕꯒꯤ ꯈꯨꯗꯝꯅꯤꯗꯅ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯌꯥꯝ ꯂꯩꯕ ꯂꯝ ꯍꯥꯏꯁꯦ ꯑꯋꯥꯕ ꯂꯝꯗꯤ ꯅꯠꯇꯦꯕ ꯌꯥꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯝ ꯑꯃꯅꯦꯕ ꯄ꯭ꯔꯣꯁꯄꯔꯁ ꯑꯣꯏꯕ ꯋꯥꯠꯇ ꯄꯥꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯝꯕ ꯖꯥꯠꯅꯤꯗ ꯑꯗꯣ ꯉꯁꯤ ꯍꯜꯂꯛꯁꯅꯨ ꯁꯤꯅꯤ ꯂꯥꯁ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯁꯤꯁꯇꯦꯝꯁꯦ ꯃꯊꯪ ꯆꯍꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜꯒꯤ ꯕꯁ ꯑꯁꯥꯡꯕ ꯑꯃ ꯆꯦꯜꯂꯤꯗꯅ ꯅꯨꯄꯤ ꯃꯌꯥꯝ ꯆꯠꯄꯁꯤꯗ ꯃꯆꯥ ꯃꯁꯨ ꯄꯨꯔ ꯆꯠꯄꯁꯦ ꯆꯦꯜꯍꯟꯕꯤꯌꯣꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯥꯏꯗꯤꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯅꯗꯤ ꯂꯩꯁꯜꯂꯛꯇ꯭ꯔꯕꯅꯤꯅ ꯉꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯥꯡꯗ ꯂꯩꯆꯤꯟꯖꯕꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯆꯟ ꯃꯆꯦꯁꯤꯡꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯅꯕ ꯉꯥꯛꯊꯣꯛꯄꯤꯅꯅꯕ ꯃꯁꯤꯒꯤ ꯋꯥꯈꯜꯗ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯁꯤ ꯑꯩꯈꯣꯏ ꯇꯥꯕ ꯄꯥꯝꯖꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯅꯤꯉꯣꯜ ꯑꯃ ꯑꯣꯏꯅ ꯑꯗꯣ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯦꯡꯕꯤꯔꯛꯄꯒꯤ ꯗꯥꯛꯇꯔ ꯙꯅꯕꯤ ꯂꯥꯏꯁ꯭ꯔꯝ ꯑꯗꯨꯒ ꯁꯣꯕꯤꯇꯥ ꯃꯪꯁꯥꯗꯕꯝꯁꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ